ला गणेशनबु मणिपुर की 13 सूबा गवर्नर ओइना वासक लौदुना थौपुबा हौख्रे ngasi 13 lak suba manipur gi governor oina la ganesan wasak lौख्रे ngasi mahakpu wasak lौबगी थौरम अदु राज भवन द पांगथोकी थौरम दु द मणिपुर की चीफ मिनिस्टर एन बीरेन स्पीकर वाई खेमचान मिनिस्टर सिंह अमदी एमएलए सिंह लोइनाना सिविल अमदी पुलिस की मकोक थोंगबा ऑफिशियल कयासु सरुक याकी मणिपुर हाई कोर्ट की चीफ पीभी संजय कुमार ना नौना गवर्नर ओइरबा ला गणेशन बु वासक लौकी थौरम अदु द वांगांगलदुना नौना गवर्नर ओइरबा ला गणेशन ना फुंगदोखिबदा सही यांखै रोम असिदा लेबाक असिगी मियाम बु खेनाबा लेतना अखोय अमतनी हाइबा आइडियोलॉजी द थबक तौरगली मणिपुर की मियाम ग तोना तिनदुना इमुंग मनुंग अमगुम लौरगा थबक तौगनी मणिपुर की दमक लुसिंगदुना थबक तौबगी खुदोंचाबा अमा फंगबसी नुंगाइबा फावी मखा तानासु लेरिबा इशू सिंगी मतंग द पाइखत याबसिंग पाइखतगनी हाइखी ngasi la ganesan bu manipur gi governor oina wasak pagi thoram aduda manipur gi chief minister n biren na paumi sing da haikhiwada state asina experience leiraba amadi kathokpa amadi minungsi chawba mioi ama governor oina phangbasi miyam punamaki aphabani miyam gi mihut silaga nauna lakliba governor bu taramna oi haikhi atopa pawmana Kabul airport ta bomb pokhai hanbada misam 102 US lan mi tara hundoi sire sani hena sokle Handakta Taliban lalhobu singna Afghanistan ki konung khudum chankraba matungda US na akan mangak senduna leiriba Hamid Karzai Kabul airport ngarang Pakistan based Islamic State ISI SK gi suicider singna bomb pokhai anduna attack tawkhibada US lan mi tara hundoi micham 102 punna marphumnga sire sani hena sokle Thodo dubu Bharat yauna prithvi gi leiba kyan akan mamong da kandem tawkhre Thodok tu the shock laba mioi sha kaya anakpa hospital da laikanari Thodo adu airport adu da mioi lising kaya krik inana tinduna leiringai da ISISK society singna bomb amana airport manaki hotel amagi manakta phokai andune attack chathaki bani Thodo adu USA gi president Joe Biden na akan mamong da kandem tawkhibaga loinana senaba sing chap chana thidokani haikre Atopa pawmana JEO gi office solon sinkre Manipur Student Federation MSF Jiribam District amadi Kuki Student Organization KSO Jiribam amadi Tamenglongna MSF office ta pangthokiba punba mifam amana lepna kibo warep adu leingak na tabi dabadagi MSF amadi KSO na solonsin nabagi khongjang changchinkre Sangsilakli ba khongjang oina Jiribam district tagi oza sing transfer tawkhibagi mahut tharakpa natraga transfer order adu revoke tawdriba phawba government ki JEO office yauna primary school sing matam kaktana thongso lonsinkre Atopa pawmana UCM na border fencing gi thabak suba thingjinkre India government amadi Myanmar anina English sing amaga chamapan humphumanga gi March 10 da Rangoon da inakhiba agreement da yumpham oirga demarcation tawbiu hojik leiriba boundary pillar asi chanaba yaroi border pillar marphuni thoi asi sayetnaba leibadagi hokhiba 2018 gi July da mioi ohumna saba Service General of India gi team ama laktuna hakthengna yengsinkraba matung asi phawba thabak oina pangthoktana leiri wafam sing asi UCM gi president J Chandra Konthau jamna lusingba mihut kangbu amana sayetnaba border da nauna sembat sagaliba thabak sing yengchin khongchatta phongdokhi Mahangna makha tarduna border da hojik chathariba construction work khudaktagi lepna bakhangenduna athingba thamlakhi ngasigi India lenga ki wakhalonadi Manipur kairibasu yare haibani Myanmar gi bichang da survey of India su laikre karigumba makha tani Indo Myanmar border fencing kharaklabadi ipa ipuna thambiramba iramdam kannanaba ihou natana karisu upai leite June 19 dagi hena sathibi ihou chathanaba sem sare haiki atopa pawmana saklam khongchat ki 53 suba ningsing thoram mafam kaya da pangthokre Kumjali singa magachamapan humphumanga gi August 19 ta thokiba saklang khongchat ki 53 suba ningsing thoram ngasi All Manipur Students Union MSU na sinduna pisum singa makha da leiba saklam khongchat ki ningsing khubam da COVID-19 gi SOP ngak na pangthokre thoramadu da MSU gi president Hobijam Chalambana pisum gi singa makha da MSU gi phiral singkhatuna hogdokhiba ngasi gi mapung oiba thoramadu da kumjali singa magachamapan humphumanga gi August 19 ta thokiba thodo adu da thawaina pontha pikhraba Oinam Navakumar Waikhom Nilamni Laisram Chauban amadi nongmai kapam pramodini gi mafam da laisu katune kai khumnaba uthi saklam khongchat adugi ningsing thoram aduga mari leinana All Manipur Students Union MSU gi president Haubijam Chalambana hai kumjali singa maga chamapan humanga da thokiba chak tangbi thodo aduda matam adugi mahiroi singna lokhiba thodang sing adu singthani ngai ni thodo aduda mahiroi singna cheng piu haina haijabada cheng pi bagi mahutta tamthina ot nai khiba adu ningsing lubata thamoi kai ni ngai ni ngasigi thoram aduda hana MSU gi president oiramba laihau thabam Sarchandra yauna hana MSU gi thopuramba amadi hojik thopuriba amadi tongan manupi lup kaya gi thomi singsu saruk yaki
अमरोमदा मणिपुर की अतई मफमदा पांथोकपगुम यांखै तरुक सुबा चकलाम खोंगचत नुमित पालन सिंगजमई ओइनाम थिंगेलदा लैबा स्टैंडिंग कैंडिडेट ओइनाम रोमेन की युमदा पांथोखरे कोविड लाइचत लैबना मरम ओइदुना कोविड की चना कांगलोन निंथीना ngaktuna पांथोकिबा थौरमदुदा रोमेन ना लुसिंगदुना मियामना लैखिद्रबा सिंगी फोटोदा लैकतुना इकाय खुमनबा उटकी थौरमदुगा मरी लैनाना रोमेन हाई मतमदुगी खुदसेमगी चाक तांगबगी मायोक्ता संगसिनखिबा इहुदा थवाई कटखिबा सिंग अदुगी थौना लिंगजेन अदु ngasiगी मिरोलना खक काउफम थोकते अइखोइगी मिरोलना तौदबा याद्रबा थौदांग अमनी।